मैमने अने सर्जर चके अना थोक्लेबा नुसा याम सायबा गाड़ी ngairi ado yengo akoi jambo se ega chake aina ngai leirese hai to ni dolu गाड़ी अमदी लाए फंगबरा यंगे साबना हाइदुनि ngasi गोरा होई चांगसे मसम से लोय पुंगतपदुगा कइनो मानजले नाने थादोक थादोक लाइबा इना ngasi दि पुंजलाबैना तो मैम येंगुने दो आइगा चके आए सेजा चके आए जेबो कमाय पुदोनो सेबा जम्बा जम्बा जुमजोने जम्बा जुमजो जुमदाचो 또 이런거 손대는 곳에 손대는 좀 줘내는 뭐야 난 잡아야 하루에 좀줘 매면 오늘 생각이나 레이데몬데 시대 아이가 잡기 아이 설절 잡기 아이 시부 보고 들어있나 설절 보고 들어봐 시부 또 좀 잡기 아이 생각이 레이죠 चलो ने ओइ नों चलो इधर तो जों ने जुम चक्के निंग देना जुम चले नहीं ना नहीं जों जुम चलो है था दी जों शायद तो आ रहा है क्या मजा sẽ lấy ra menu से बेस तनी से नॉन वेज हम तब पंगदे ले रे मसाला डोसा सेगाना सांबर सेगाना कोकोनट की चटनी सीना गया करी जो चटनी करी चटनी खंगदे नते याम मुझे ने प्लेट में चाना लोई करे हिमागी नहीं तो ये आई सी चारा तो ने लाइटिंग आना तो याम फागी नते ने आई के नो अम्बो चादरे कुर्ती करे स्मॉल इना ने लवी दो जो हुजिंग ना सेले रे मैम हां तो ये सेनिंग आई पी लेते योरम जादे से वा बनी हमरा फायदे की चाबैदि सेम्बा जारो पिज्जा बैदि थोंगागा मिंगोंदा पिज्जा बदमादि जाने नुगा कइनोदि जारो अइना चारबादि जारो सांबर सिदि थोंगामगनि डोसा मोई मसाला पिज्जा कई ओरमगनि ते हम आलू Sama kitchen मैम थोड़े चालू है ना से दुकान में तब हम मैं 12-1 तारीख तो रमने
ꯍꯥ ꯑꯃꯒ ꯑꯃꯨꯛ ꯆꯥꯕ ꯑꯗꯨꯅꯦ ꯑꯗꯣ ꯌꯥꯝꯃꯒ ꯆꯠꯇꯣꯔꯦ ꯅꯨꯡꯁꯥꯁꯦ ꯂꯣꯏꯔꯦ ꯒꯥꯔꯤ ꯐꯪꯒꯗ꯭ꯔꯣ ꯁꯤ ꯗꯥꯏꯔꯦꯛ ꯒꯥꯔꯤ ꯐꯪꯒꯗ꯭ꯔꯥ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏ ꯀꯨꯂꯔ ꯂꯧꯕ ꯂꯩꯅꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯒ ꯁꯤ ꯂꯩꯔꯦ ꯀꯨꯂꯔ ꯚꯣꯜꯇꯥꯁꯁꯦ ꯂꯧꯔꯅꯤ ꯁꯤ ꯗꯨꯀꯥꯟꯗꯩ ꯂꯧꯏꯅꯤ ꯂꯧꯕ ꯂꯣꯏꯔꯦ ꯆꯠꯂꯅꯤ ꯀꯨꯂꯔ ꯂꯣꯏꯕꯁꯤ ꯗꯨꯀꯥꯟꯗꯩ ꯀꯨꯂꯔ ꯚꯣꯜꯇꯥꯁꯇꯣ ꯇꯥꯇꯥꯒꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯒꯥꯔꯤ ꯌꯦꯡꯉꯤꯅꯦꯕꯀꯣ ꯄꯣꯠ ꯌꯥꯎꯕꯅꯤꯅ ꯁꯤꯒ ꯂꯧꯔꯦ ꯌꯨꯝꯗ ꯍꯥꯡꯉꯒ ꯌꯦꯡꯍꯜꯂꯒꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯍꯥꯡꯉꯒ ꯌꯦꯡꯍꯜꯂꯒꯦꯀꯣ ꯁꯤ ꯗꯨꯀꯥꯟꯁꯤꯗꯩ ꯂꯧꯏꯅꯤ ꯒꯥꯔꯤ ꯉꯥꯏꯔꯤ ꯒꯥꯔꯤ ꯅꯨꯡꯁꯥꯗꯤ ꯌꯦꯡꯕ ꯅꯨꯡꯁꯥꯁꯦ ꯈꯨꯁꯥꯁꯦ ꯃꯆꯨꯁꯦ ꯅꯨꯡꯁꯥꯒꯤ ꯂꯣꯏꯔꯦ ꯕꯝꯄꯔ ꯇꯥꯔꯦ ꯈꯨꯐꯖꯁꯦ ꯃꯆꯨꯁꯦ ꯅꯨꯡꯁꯥꯒꯤ ꯂꯣꯏꯔꯦꯅꯦ ꯑꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯁꯥꯕꯁꯦ ꯀꯌꯥꯝ ꯐꯖꯔꯅꯣ ꯅꯨꯡꯁꯥ ꯈꯨꯁꯥꯁꯦ ꯐꯖꯗ꯭ꯔꯁꯦ ꯋꯥꯎ ꯇꯥꯏꯌꯦ lumbar memang kau celah saya lagi mayam cooler do puri apa ko unboxing tawbadi namhodre ado se papa gi room dani na papa room da thamme papa room gi leiri ne apa ko ado gi room do dujam chawda bani na ne papa matanda gi room ni na ado gi dujam achawba leidre apa ko si se dum chapchare se leire meya nga loi puno oide komai tawdore Sidi semaga dina taba. Sema je loya jawe. Ki chota ma. Ra rồi đâu đi ra. Sema je là đi ra. 강화로 쟁아 강화로 쟁아 게 Sini. 시가 해래 Kunci karo. 시가 달로 아니 또 바래 이미 좀. Sema cái. 아니 세마 제. 세마 무슨 놈이. 누가 어디 때 봐야 돼. Kali. Pengen.
우동이 담아봐. ꯉꯥꯛꯇꯅꯦ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯉꯥ ꯐꯥꯒꯤ ꯅꯠꯇꯦꯗ ꯃꯌꯥꯝ ꯂꯩꯔꯤꯕ ꯀꯦꯖꯤ ꯑꯃ ꯃꯤꯠꯒ ꯀꯨꯏꯅꯤꯅ ꯑꯗꯨꯝ ꯍꯥꯎꯅꯤ ꯅꯠꯇ꯭ꯔꯥ ꯁꯤ Kasi kaya ano? ꯑꯁꯤꯅ ꯈꯔ ꯑꯁꯤꯅ ꯈꯔ ꯄꯤꯌꯦ ꯁꯤꯁꯤꯅ ꯈꯔ ꯆꯥꯎꯔꯦ ꯍꯧꯖꯤꯛꯇ ꯐꯥꯕꯅꯤ ꯀꯩꯅꯣ ꯀꯣꯀꯣ ꯀꯩꯗꯩꯗꯣ ꯀꯩꯅꯣꯒꯤ ꯅꯠꯇꯦ ꯀꯩ ꯏꯁꯥꯔꯤꯒꯤ ꯉꯥꯒ ꯅꯠꯇꯦ ꯇꯨꯔꯦꯟ ꯉꯥꯅꯤ ꯇꯨꯔꯦꯟꯒꯤꯅꯤ ꯂꯣꯀꯦꯜ ꯉꯥꯅꯤ ꯃꯥꯃꯨꯅ ꯄꯪꯉꯤꯕ ꯁꯦꯝꯃꯒ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯑꯗꯤ ꯆꯞ ꯆꯥꯏꯅ ꯍꯣꯏ ꯉꯥꯁꯦ ꯑꯃꯗꯨꯗꯤ ꯁꯨꯃꯥꯏꯅ ꯁꯥꯏꯖꯤꯒ ꯀꯧ ꯌꯥꯗꯦ ꯆꯝꯔꯥ ꯊꯣꯛꯈ꯭ꯔꯅꯤ ꯍꯣꯇ꯭ꯔꯣꯡ ꯍꯧꯔꯅꯤ ꯑꯩꯁꯨ ꯆꯥꯗꯦ ꯏꯆꯥꯁꯤꯡꯅ ꯄꯤꯖꯗꯦ ꯍꯣꯏꯅꯦ ꯃꯀꯣꯛꯗ ꯇꯪꯉꯥꯏ ꯇꯪꯉꯥꯏ ꯈꯥꯏꯌꯣ ꯑꯗꯨꯅ ꯐꯕꯅꯦ ꯃꯌꯥꯝ ꯉꯁꯤ ꯅꯨꯡꯗꯥꯡꯗꯤ ꯁꯦ ꯉꯥꯁꯦ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯀꯦꯖꯤ ꯑꯃ ꯂꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯣ ꯆꯥꯎꯔꯗꯤ ꯁꯦ ꯃꯈꯥꯏ ꯑꯃ ꯄꯤꯔꯦ ꯑꯩꯈꯣꯏꯅ ꯁꯦ ꯃꯈꯥꯏ ꯑꯃꯁꯦ ꯊꯣꯡꯉꯅꯤ ꯑꯗꯨ ꯃꯌꯥꯝ ꯃꯆꯨ ꯂꯣꯏꯁꯤꯜꯂꯒꯦ ꯊꯨꯝ ꯈꯛꯇꯪꯒ ꯁꯤꯁꯦ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯆꯥꯛꯁꯨ ꯈꯔ ꯊꯦꯡꯉꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯄꯨꯡ 9-9ꯒꯤ ꯃꯅꯨꯡꯗ ꯆꯥꯛ ꯆꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯦ ꯆꯥꯛꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯈꯔ ꯊꯦꯡꯕ꯭ꯔꯥ ꯀꯩꯅꯣ ꯉꯥꯁꯦ ꯉꯥꯏꯕꯗ ꯉꯥꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯕ ꯉꯥꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯦꯅ ꯁꯤ ꯉꯥꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩ ꯊꯣꯡꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯍꯥꯎꯒꯗ ꯃꯥꯟꯕ꯭ꯔꯣ ꯉꯥꯁꯦ ꯉꯥ ꯃꯔꯤꯡꯈꯥꯁꯦꯀꯣ ꯗꯤꯄꯦꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯁꯤ ꯊꯥꯎ ꯈꯛꯇꯪꯒ ꯍꯥꯞꯄꯒ ꯉꯧꯔꯒꯦ ꯃꯌꯥꯝ ꯉꯥ ꯃꯊꯤ ꯉꯧꯏ ꯑꯩꯗꯤ ꯉꯥ ꯃꯊꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯉꯧꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯅꯦ ꯊꯥꯎ ꯈꯛꯇꯪ ꯍꯥꯞꯄ ꯉꯧꯏꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯆꯥꯛꯀ ꯇꯣꯠ ꯆꯥꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯀꯥꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯀꯣ ꯃꯌꯥꯝ ꯉꯥ ꯃꯊꯤꯁꯤꯒꯤꯗꯃꯛꯇꯒ ꯈꯟꯅꯩ ꯈꯪꯉꯕ ꯑꯃꯅꯦ ꯑꯣꯛꯇꯅ ꯉꯥ ꯃꯊꯤꯁꯤꯗꯤ ꯉꯥ ꯑꯃꯗ ꯉꯥ ꯃꯕꯨꯛꯇ ꯌꯥꯝ ꯌꯥꯎꯗꯦꯗꯅ ꯈꯇꯪꯒ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯨꯛ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯂꯣꯏ ꯄꯨꯝꯅꯃꯛꯅ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯗꯨꯒꯤ ꯑꯗꯣ ꯀꯅꯥ ꯉꯥ ꯃꯊꯤ ꯄꯥꯝꯕ ꯌꯥꯎꯒꯦ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯄꯥꯝꯕ ꯃꯌꯥꯝ ꯌꯥꯎꯅꯔꯝꯒꯅꯤ ꯉꯥ ꯃꯊꯤꯁꯦ ꯈꯇꯪ ꯃꯩꯁꯦ ꯖꯥꯏꯔ ꯉꯧꯏꯅꯦꯕ ꯃꯅꯝꯁꯤꯗꯤ ꯐꯨꯔꯛꯑꯦ ꯃꯅꯝ ꯅꯨꯡꯁꯤꯗꯅ ꯂꯩꯔꯦ ꯉꯥ ꯉꯧꯕ ꯍꯧꯔꯦ ꯉꯥꯁꯦ ꯈꯤꯇꯪꯒ ꯉꯧꯁꯟꯅꯤꯡꯉꯦ ꯃꯤ ꯑꯃꯃꯝꯅꯅꯦ ꯉꯥꯁꯦ ꯐꯖꯅ ꯉꯧꯕꯁꯦ ꯆꯥꯅꯤꯡꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯀꯣꯃꯦꯟꯗꯒ ꯂꯥꯛꯑꯦꯕ ꯅꯪ ꯉꯥꯁꯦ ꯌꯥꯝ ꯉꯧꯁꯜꯂꯦ ꯀꯥꯏꯅ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯑꯩꯗꯤ ꯉꯥꯁꯦ ꯌꯥꯝ ꯉꯧꯔꯒꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯄꯥꯁꯨ ꯉꯥꯁꯦ ꯌꯥꯝꯅ ꯉꯧꯔꯒ ꯃꯥ ꯄꯥꯝꯗꯦ ꯌꯥꯝ ꯃꯨꯟꯅ ꯉꯧꯒꯅꯨ ꯍꯥꯏꯔꯛꯀꯅꯦꯕ ꯃꯥꯒꯤꯅꯀꯣ ꯃꯌꯥꯝ ꯑꯩ ꯍꯩꯖꯥꯡ ꯂꯣꯏꯔꯦ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯩꯖꯥꯡ